Praise the Lord! I Chingkhei Ngamba Haorongbam Grace Apologetics ki ngasigi exclusive oiba episode asida. Yengbiriba khwai mayambu Ebungo Jesu Khristagi mingda taramna okchari. Ebungo Jesu Khristana Mark chapter 16 verse 15 da eikhoi da pibiduna yathang adudi taibang pan mafam pumnamakta chatuna Ebungo Mahakki apho pau sandu haibasini. Ichili now sing Shastragi wahai asina takpibadi eikhoi Mahakki apho pau mi singda sandokpi basini. Migi dharma amabu hunduna ngango haide migi aranbo putho haibasu leite. Supnatagi Ebungo Mahakki apho pau adu khakta sandokpani. Ngasi Ebungo Mahakna achaba matam pibiduna yamna nungsijaraba Sadhu sanyas loukhraba aigi nungsijaraba Eyamba amaga unajaduna wari sanaba phangzaki. Mahakna eikhoi yamna harao-haraona su welcome to wiki. Mahak se kanano kadai dagino aduga Mahakki pukningda hanadagi Khrista Jesu gi maramda leijaramba wakhalon khara eikhoi taminasi Mahakki ichilmaktagi. Giming nilmani Sadhu. Sadhu oibagi maram sidi yam sangre adubu. Aina hojik Sadhu oijaribasi mangda uriba chingjau asi bugon hariba mafam sida Mahadev aina layam le umang layam. Masi mayamna su jirsuni ka di hai. Kara amna Buddha ni hai. Dharma puna muna masi mafam si pavitra land, holy land. Asyang walam na mayamna lay lat na dana jana dana jana rami. Adugi mafam dagi isi Sadhu aina Sadhu gi makhala dikhala baga aina Sadhu aina leijabani. Aigi leibhamdi Bontarapur kasar. Aigi mot matungina di Jesu Khrista si. Mapu Ebungo masamakna thabirakpa. Masamakna thabirakpa magi spirit si malayamda mi oina puobanina lain gi haiba yaroi. Aigi mot matungina adu spirit thawai amani aina aina Jesu Khrista bu thajai. Loina na makhoi si maichau singi manungda hairiba Ram Krishna mathang lai gi spirit na thadokpirakpa mioi basingi marakta spirit amam thadokpirakpa se makhoi gi marakta mahaksu amani mahakna pibirakpa paukta mahakna mayamda tahanmiba punamaksi Tamoi shong na nungajaba, tamoi penjaba, mitagi pirang chindaraga. Adumba maichawa mani aina mako aina thagache. Eyamba sina haibi khiba matung inna Ebungo Jesu Khrista se isor nate Mahakti maichau singi marakta Ebungo Jesu Khrista su maichau amani haiduna Mahakna thajajaba lei. Mahakki thajababu eikhoi ikai khumnajai. Toigumba su Bible gi matung inna asigi matangda kari hairi haibase eikhoi yengminasi Jesu Khristana Bible gi John chapter 10 gi verse 30 da asumna hairi ai amasung ipa amatani adubu Jesuna icham chamna mi ama oiduna kari gi damak leisema mapuni hairi bano haiduna Jehudi singna sauduna nungna thadagi kanna honaki Hairiba wai ase eikhoi makhatana Johan panduk taragi pada kuntrama thoidagina kuntrau humdoi pabada yamna mayak sengna uba phangje haibasine hairiba wafam asigi matung inna eikhoina ujaba phangjabadi Ebungo Jesu Khristana ipaga Mahakka amattani hairakpa matamda ko Jehudi singna gyan tai madudi Jesuna Mahak mapu Ebungo ni haiduna claim tauri haibase Makhatana Johan panduk nipan gi pada Chingkhei nipanda Jesuna Abraham pokting aidagi Mahak leire haiki wafam asina su eikhoi bu bhap tahali madudi Jesu masamakna mapu Ebungo ni haiduna indirectly aduma claim tauri haibasini asigi matangda yamna mayek sengna aihangna video ama semjaki video adugi title di is Jesus God haiduna aihangna thamjaki video adugi link description da thamjaramge mayam soidna jengbiu Mathaki I button asidasu click to biraga yang biba yagani. Eikhoi makhatana yengminasi Eyamba Sadhu asida
Jisuna taibang mioi bagi ayol aran punama pubiki haibasigi matangda iyambagi mot amadi mahakna thajajaba se karino haiba eikhoi taminasi. Asengmani masimak mioi ba khudingmak na pugadaba pap khudingmak mamang chahi lising ani gi mamangdagi Jisu Kristna pubikri basimak sengaba mahakna pap khudingmak pubikraba tawagidi mahakna yamna phajana Bible da ibiramba leirangmani Bible loinamuk pajarudribinina Bible gi maramda khara pastor singa takpiba singi manungda Jisu Kristna eikhoi mioiba punamak ki pa punamak pubikre hairibasi sengnamak aigi wakaldadi masimak pubikrabani adubu masisida eikhoi mioibana madu sengnamak pubikre khallaga thabak tawibra tawidabra adudi khangre madu aigi wakaldadi Jisuna pugibasi sengabani adu aigi wakhanda khanjabai matunginadi Jisu Kristna pastor singna takpirakpada Jisu Kristna khoi mioibagi magi manakta changjarak ai inakta lau ai bu khango lau hairibasi sankhepta alikpa kainoda cynosis ni masi mayamna sandokna wakhal khandabiraga Jisu Kristna hairamisi ai inakta lau madi achumbada chatpa mini maka chamanana hek chatpada mana cross ta sibirgise maga wakhan chamanana chatliba mioi punamak singsi papse mana madu pugrabani haibasi masi thajabi masi unna khandabiraga masi thajabigadamni aidi Jisu Kristabu ai yamna hojikju thajajai Eyambana hojikta panbikhiba wahaising aduna eikhoi thajakhraba ichinaw singda yamna maru oiba para khradi tamjaba phanglamgani haibase thajai thajakhraba eikhoina Jisuna eikhoigi ayol aran khudingmak pubikhare haidunadi ichilna dum phongdokjaba adubu pap ki lamchatti khak thadokhtaba murum sonba migi phattaba ngangnaba migi tungda dum phattaba ngangnaba nisagi ipakta tawna leiba kanglop amaga nungsinaba ngamdaba asina chingba kya ama adumak chatuna leirabadi ibungo Jisu Khristagi ina nahaki ayol aran khudingmakpu kokpiduna nahak achumba amasung asengba ohenbire haibase khara khangba watlibra haina khanjai maramdi ibungo mahakki ningthau leibakti wahaida khaktanate ibungo mahakki pangalsu soidana uwa phangani nahakki punsidagi makhatana yengminasi Jisu Khrista se taibang mioiba singi amatang nairaba Kanbiba Mapu ni haibase Eyamba Sadhu gi pukningi Warol khara eikhoi taminasi masisu thajai achumba makni mana hairibasi aduga aina aigi iransi masak khangdana hanjana lalaba adu singugidi Kanbiba Mapu nate ngasi aina laluribasi ai lan khrena ai soi khrena haina het khanthaba numituda Jisu Kristna maran punamak mana loina pubikharani masimak ai thajaba Eyambana khangan ninglibase yamna maru oiba amadi yamna logical oiba wafamni Christian kaya amanasu khanariba wakhaloni haijaning asigidamak Eyambagi wakhalonbu thagataba ngamjade nauna adubu hangba yaba wahangdi taibang mioibana masagi pangalna ayol arangi lambi u thadokjaba ngamlamlagadi Jisu Krista taibang panda mioiba ama oina poklamdragasu yabra haina khanjai adubu taibang mioibadi masagi pangalna maral kokjaba ngamde maral kokjaba ngamdabagi maramna
ayol arangi komda hanjin hanjin taduna lei haibasine maram aduna Ebungo Jesu Khristana lakpiduna masamakna eikhoi ayol arangi damak usinu oina Calvary cross ta itabikhi haijaninge chinawsing mahaki thojal na thalaba afabo wapau asibu thajakhra eikhoi kudingbu anoba khusem ama ohenbire haibasine khudam oina karigumba eikhoi gi hakchang se molabadi eikhoi sapon nanduna ising da chamthokchaduna iruluje adubu irulujaba loraga sapon amu nande haibasine Jesu Khristadi eikhoi gi sargada leiba ipana eikhoi da pibiba sapon gumbani haibasine eikhoi gi motlaba ayol aran khudingmakpu mahaki sengthoiraba I aduna senghanbire adubu karigumba eikhoi gi pangalna isa isabu senghanba ngamlam lagadi sargada leiba ipana Ebungo Jesu Khristabu eikhoi gi damak thabiram loidabani haijaning aihakna mayam da khangan janing libase mayam soidna gyan tabiram lagani haiba thaje makhatana yengminasi Ebungo Jesu Khristana humni suwa numitta asibu joy tawduna hingalakhi haibisigi matangda eikhoi Eyamba gi kari mot leiba mahaki wakhalon se kari no haiba eikhoi yengminasi taminasi masichu matamdugi matungina di thaje bajai hujikti science ki matamnina masi phanayam hairasu madu proof piba ngamgadawagi mawong leitramina hujikki naharon singna masi thaje da bajai adubu matamdugi akoisu thajade ai samak thajade masi asiba mi amana mo hingalamgani habsi adu matamdudadi amuk hujik scientific nigi pesar kaya lay pesar onaba adu onaba thawai onaba si mayam leramina hana koina khangak phauda mi se sire aina thangduraga mare sumang yora sidana mu hingale haina mu imungonung thangjaba imungonung thangjanjade thangduradi haina mapanaga thamne admai tawna ngasai sira mare khalla hundo ma poche masi hanjana koi ngaita phangnayeba masi yam toina phangna kare adubu madi lai poknina sira mare khallaga siram dadna nongalaga hogale makna uhaningba mi khara da magi speakna uhalle mane uhalamaga masu mang hiba jai natraga amuk si giba jai madu masi sengbani haira su jai sengdabani hairaga su jai adubu hairiba wari singa dugi magi thamoi manungda mana asengma chalamba singdugi powerna adu makaya su thoalama jaina ina thajaba phangi hoi Eyambana haibibase yamna chumi hojiki matam ase science and technology gi matamni kanagumba ama asibadagi hekta hingalai haraga thajabase yamna wana thoi haibasine aisu yaningi asigi matangse adubu Jesu Khristana asibadagi hingalakhi haibase aranba oiramlagadi ngasi Khrista Jesu bu thajakhraba Khrista Jesu bu Kanbiba mapuni hana lausinjakraba Christian singi panthung pham kadaida oigani haibase khanbada wai adubu yamna nungaiba paudi karino haibada Ebungo Jesu Khristana asibabu joy tawduna humni suba numitta hingatkhi amadi mahak numit nipuni chupna mahaki sebok singa tharaga mioi chaunga gi mathakta mahak hingatkhi haibase matamdugi miyamna mamitna uba phangjakhi panjakhraba thongdogase eikhoi Bible gi ahanba Korinthia pandup 35 gi pada ahumdagina nipanna yamna mayak sengna tagli haibasine Bible gi gospel lyrics sing dasu adumak hairi mathi pandup kunipan gi pada amadagina kun mark pandup tratruk ki pada amadagina tramari Luke pandup kunmari gi pada amadagina yankhai humdoi amadi Johan pandup kun gi pada amadagina kun mapanna yamna sengna logical oiba evidence oibiri haibasine Jesu ta sengna asibadagi hingalakhibra haibasigi matangda aihakna video ama semkhibalai madugi title di video adugi title di was Jesus resurrected haiba video asina proof evidence ka loinana yamna mek sengna takhibalai khare haibasine mayam mathaki I button asida click tawbiraga yengbiu aduga link aduso aihak description da adum share tawjaramge aroibo oina Eyamba Sadhu asina yamna maru oiba paujel khara eikhoi Christian isinau singda pidi paujel ase karino haiba eikhoi taminasi yamna khanthani ngai oiba wahangni
masi yamna manungda yam manung hukchanna jenguragadi masi amu yamna chawgre adu samlappa khoi miengi samlappa manungi natabada miengi samlappada hoji leiriba Khristan Phurup mayam sigi manungda khoi masen manadaba ma adedi saigi mayam konjanabagi mayam phajanabagi naharon phajanabagi system ama tawrakpa adedi makhan gi nungaitaba wakhan kharadi mase any dharmana oiraga su mase nungaitaba amthoi maduna ai wakhanda mot manabiu achumba tawbiu Khristan karigi punamak Khristan oiroidoino achumba tawbiu achumba chatpiu sini asi khangni aina mot manadaba makhan gi mot manadaba si kanagumuna khitang chumthongninguba leiragadi moigi phuruptagi hek thugaibiba tanthokpiba changhandabi adugumbagi hoigi hoi maitai siga lon chatnabada ani ga haise ani gi type si yam tauri masigi dharma maksigadi aina tawanjaningde Khristan dharma di masa gi lon laison tinjon tauri masa gi phije chakcha selaga laida chatpa jari mandir da kaba jari church da kaba jari chumba phajaba mayamna chatnaba jaraba achimba kaino chi yam phajai yam pami international loiga dharma ni masi khak haijani mase aikhoina yamna serious oiba issue ni haina Christian isinau singna lopham thoi pakhon chatpa polna asumna ani suba Korinthia panduk ahumgi pada ani dagina ahumda haibiri madudi thaja khraba aikoi khudingmak haibadi Christian khudingmak thamoida I khraba mi pumnamakna pariba chithini Khristagi haiduna panduna le nang aise Ebungo Jesu Khristagi chithini haibasini chi nausing aikhoibu mayamna paduna leiribani ngasi aikhoigi akoibada leiriba misingna aikhoibu matam chuppada paraga leiribani haibase aikhoi kaugumsi chi nausing aikhoi amana amaga nungsinasi Kristana aikhoibu nungsibibugumna ngasigi video asibu yengbiba khwai mayamda aihangna khanghanjaningba adudi Christian haibase dharma amani haiduna lobigano masidi supnatagi leisema mapuga taibang mioibaga tanakhraba mari ado Kristana Calvary gi cross ta itabiduna tanakhraba mari ado amuk matam pumbagi oina taisinabi re haibasini Christianity is not a religion but it's all about relationship with our heavenly Father through Christ Jesus our Savior. Hallelujah. Yengbiriba mayambu ngasigi Grace Apologetics ki exclusive episode asidagi karigumba khara soidana asengba thawaina phongdokpiramgani haibagi chauraba asa thamjari ngasigi video ase matang asida losinjanaba yathanglijari God bless you. Shalom.